ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯕꯤꯀꯥꯁ ꯀꯧꯖꯩ꯫ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯅꯤ, ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯖꯩ꯫ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯤꯡꯅ ꯇꯤꯀꯦꯟ ꯀꯧꯏ, ꯏꯃꯥꯒꯤꯅ ꯕꯤꯃꯣꯂꯥ ꯀꯧꯏ꯫ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ꯫ ꯕꯕꯥꯁꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯅ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯃꯆꯥ ꯑꯃ ꯂꯩꯔꯛ ꯆꯪꯉꯛꯄꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯒꯣꯗꯥꯎꯟꯁꯤꯒꯤ ꯃꯄꯥꯗ ꯀꯩꯅꯣꯝꯗꯤ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯒꯣꯗꯥꯎꯟꯁꯤꯒꯤ ꯃꯄꯥꯗ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯋꯥꯗꯨ ꯌꯥꯟꯊꯠꯂꯨ, ꯑꯁꯤ ꯂꯩꯕꯅ ꯑꯉꯥꯡꯁꯤꯡꯁꯨ ꯑꯁꯥꯏꯗ ꯆꯠꯄ ꯀꯤꯔꯦ꯫ ꯑꯗꯨꯕꯨ ꯒꯣꯗꯥꯎꯟꯗꯨꯒꯤ ꯅꯥꯀꯟꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯁꯤꯗꯤ ꯂꯩꯔꯝꯅꯤ, ꯑꯃꯠꯇ ꯌꯥꯟꯊꯠꯄ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯂꯕꯅꯤ, ꯑꯗꯨ ꯂꯩꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯟꯗꯅ ꯊꯝꯂꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯣꯡꯃ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯆꯨꯕꯅ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯅꯣꯡ ꯈꯔ ꯇꯞꯊꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯒꯤ ꯃꯄꯥꯁꯤꯗ ꯏꯃꯥꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯃꯥꯒꯤ ꯇꯨꯡꯗ ꯊꯣꯝꯃꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯃꯥꯁꯨ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯊꯣꯝꯃꯛꯏꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯇꯨꯡꯗ ꯂꯩꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯅꯣꯡꯒ ꯇꯥꯕꯅꯦ, ꯀꯅꯥꯝꯇꯁꯨ ꯊꯣꯔꯛꯄ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯃꯥꯅ ꯀꯤꯅ ꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯊꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯗꯗꯥꯁꯨ ꯊꯣꯡꯒꯥꯟꯗ ꯏꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯏꯃꯥꯗ "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯅꯪꯅ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤꯗꯨꯅ?" ꯏꯃꯥꯁꯨ ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯑꯁꯥꯏꯒꯤ ꯒꯣꯗꯥꯎꯟ ꯃꯄꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯃꯥꯗ ꯅꯨꯡꯅ ꯊꯣꯝꯂꯛꯏ꯫ ꯑꯩꯅ ꯑꯣꯟꯊꯣꯛꯎꯕꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯃꯤꯁꯨ ꯑꯃꯠꯇ ꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯗꯗꯥꯅꯁꯨ "ꯑꯗꯨꯅꯤ ꯏꯃꯥ, ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯨ ꯏꯃꯥꯕꯨ ꯂꯧꯕ ꯊꯣꯔꯛꯏꯅꯤ꯫ ꯑꯁꯤꯒꯤ ꯃꯄꯥꯁꯤ ꯅꯨꯡꯊꯤ ꯅꯨꯃꯪꯕ ꯃꯇꯝꯗꯅ ꯍꯦꯜꯂꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯀꯗꯕ ꯀꯤꯔꯕꯅꯤ." ꯏꯃꯥꯅꯁꯨ ꯗꯗꯥꯒꯤ ꯋꯥꯗꯨꯗ "ꯏꯕꯨꯡꯉꯣ, ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯅꯈꯨꯠꯇ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯨ. ꯑꯩꯗꯤ ꯅꯄꯥꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯄꯥꯈꯠꯂꯤꯅꯤ." ꯑꯩꯁꯨ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯏꯃꯥꯗ "ꯏꯃꯥ, ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯏꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯕ꯭ꯔꯣ?" ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯏꯃꯥꯅꯁꯨ "ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯤ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯦ ꯂꯩꯔꯝꯅꯤ. ꯑꯩꯗꯤ ꯁꯤ ꯈꯪꯗꯅ ꯅꯄꯥꯗ ꯅꯍꯥꯟꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯔꯕꯅꯤ. ꯅꯄꯥꯁꯤꯅ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯅꯤ ꯍꯥꯏꯗꯅ ꯌꯣꯟꯁꯤ ꯌꯥꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯑꯃ ꯃꯊꯦꯡꯗ ꯑꯃꯥꯡꯁꯪ ꯆꯪꯕꯗꯁꯨ ꯅꯈꯣꯏꯁꯦ ꯈꯔ ꯆꯦꯛꯁꯜꯂꯨ. ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤꯁꯨ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯦꯛ ꯊꯣꯛꯄꯅꯤ." ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯋꯥꯗꯨꯗ "ꯑꯁ ꯏꯃꯥ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨꯗ. ꯑꯩꯗ ꯁꯨꯝ ꯀꯤꯁꯜꯂꯛꯏ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯅꯨꯃꯤꯗꯥꯡ ꯃꯅꯤꯡ ꯆꯪꯒꯟꯕꯅꯤ." ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯗꯥꯅꯁꯨ ꯑꯃꯨꯛ ꯅꯣꯛꯇꯨꯅ "ꯑꯣ, ꯅꯪꯅ ꯆꯪꯕꯗꯅꯤ ꯊꯟꯗꯣꯏꯁꯤ, ꯅꯨꯡꯗꯥꯡ ꯆꯪꯒꯅꯨ ꯌꯥꯗꯕꯒꯤ." ꯑꯩꯁꯨ "ꯗꯗꯥ, ꯅꯪꯅ ꯈꯪꯄꯣꯠꯇꯦ, ꯅꯨꯡꯊꯤꯟꯗꯤ ꯍꯥꯝꯕꯁꯨ ꯌꯥꯗꯅ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯗꯗꯥꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯕꯕꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ "ꯕꯕꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯀꯔꯤ ꯍꯥꯏꯒꯦ ꯀꯧꯔꯤꯗꯨꯕꯣ?" "ꯕꯕꯥꯅ ꯑꯆꯧꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯎ." ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯗꯗꯥꯅꯁꯨ "ꯀꯩꯅꯣ ꯕꯕꯥ, ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ. ꯑꯗꯨꯗꯁꯨ ꯑꯩꯅ ꯌꯥꯕꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ." ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯅꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯒ "ꯏꯍꯦ, ꯑꯩꯗꯤ ꯎꯕꯨ ꯎꯗ꯭ꯔꯦꯅꯦ. ꯐꯔꯦ ꯁꯤꯅ ꯇꯧꯔꯒꯦ." ꯕꯕꯥꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯡ ꯍꯥꯝꯅ "ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ. ꯃꯤꯒ ꯑꯃꯠꯇ ꯆꯠꯄ ꯎꯔꯛꯇꯦ. ꯅꯣꯡꯒ ꯇꯥꯕꯁꯤꯗ ꯇꯟꯅꯔꯕ ꯀꯩꯅꯣ?" ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨ ꯑꯩꯅ ꯕꯕꯥꯗ ꯑꯃꯨꯛ ꯇꯥꯍꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ? ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯃꯥꯅ ꯀꯤꯅ ꯂꯥꯛꯄꯗꯨꯗ ꯇꯧꯔꯤꯅꯤ. ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯇꯧꯕ ꯑꯣꯏꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯕꯅꯤ. ꯃꯤꯅ ꯀꯨꯡꯅ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏꯇꯤꯟꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ." ꯑꯩꯅꯁꯨ "ꯕꯕꯥ, ꯂꯥꯏꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ. ꯕꯕꯥꯗꯁꯨ ꯅꯣꯡꯃ ꯊꯦꯡꯅꯖꯅꯤ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ "ꯊꯦꯡꯅꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯑꯩꯗꯤ ꯊꯦꯡꯅꯗ ꯂꯩꯔꯦꯅꯦ. ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅꯕ꯭ꯔꯣ? ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ." ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯗꯗꯥꯒ ꯑꯩꯒꯁꯨ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯕꯤꯃꯣꯂꯥ, ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯛꯏ.
Imanasu inege wadu taraga kari thengnari inu hangami. Inedunasu aidi godang mamangda siramdore. Waduda imasu thawai yausenduna sumna hangi. Kainoise nangna hairidubu kaidaurino. Inedunasu hai ngarang se nunga tabaduda. Aidi dukandagi pot lege haidina thoobani. Adugane aigi tungsuda mi ma innarakpagum tawrakpagi wani. Nungsu tabaduda mi sombada sattaba. Pungbudi aina thorakpadu mapanbudi khara hele. Aisu kina thorakpani. Adugade halakpaduda adumna tawrakpaduda. Aidi kidana yumtamna sienbada tusandana siramdore. Imanasu wadu taraga. Aduni ise mafamadu karino madi laire. Aingonda sungarang thengnakrabani. Adubo akhoi nupasinadi sungta hek thajade. Inedunasu hek kai leite haiba yaba nate ko. Angangsing sathokpada ko section salu. Natragadi khudong thini. Ainasu ama matheng satpada mai purga salu hairini. Wari khara sanaraga inedusu mayumda hankhre. Hapta ama hokre babasi numitu. Thabak sakhibadagi Maduda ainasu imada sumna hangami. Kaino ima babasina suk thengase pawbu halaktrisina. Imanasu halakjanide ibungo. Mogi thabaksidi tambang ngamba nati. Nongmana ngani nongmana thengani. Ainasu ima saksa thuosira. Akhoisu saklami. Aigi waduda imanasu aingonda. Noyani hana sagera. Imadi napa lakpa ngaikigi. Aisu imagi wadu taraga amu. Yarani ima puna ngaiminarasi. Imanasu pungse taramathoi hele. Noyani hana sagi su satho. Dadaga su yanide ima puna ngairaga saminarasi. Ima mathanda muksabadu nungaiti. Akhoisu wari sarga bababu halakpa ngairami. Pung baro tasilakpa matamasaida babasi. Sakando thuna thokjalapagi makholama tarami. Makholadu akhoisu mapanda loina thoami. Babasu saikala thuna khamlaga imada. Hainupi mayamukta thuna puthorau. Imasu babagi pa pakhatpa matawaduda. Kaidaurage moy pabung nangna dukyamna pakhaliduna. Babanasu imada sumna hai. Hai maido hana mukta puthorau. Babagi pakhatpa matawaduda imanasu pakhanna. Imungda changduda may puthoktuna. Babagi masapuma mayok thokpirami. Aduga imungda changaktuna aina babada so sumna hangi. Baba kaidaurage dukyamna pakhaliduna. Aina dumna hangbaduda babanasu. Hai namana haiba summiko. Akhoi godang si masi lai amati thoi. Dadaga ga suwadu tabada kizarami. Aduga babada so sumna hangi. Babana thingnari iro karamba zakadano. Babana so khoi godang gi wa hobado. Adugi manakta mami sami yoina lepambagi wani. Aisa sangba kidana ngahak su adai da leirurabani. Amuk soina lakpada phingau setpadongna tawraga lepami. Ayoi bagi phabani noinaga uramaga di loini. Aisa kigandabada hainaribani. Aduwa inga sidi mihunga se loina paithokre. Isora phababu oiribra, phatababu oiribra ai khangdre. Tasengna ngasidi ai yamna kire. Imaso babagi wa aduda. Aduni aina haibadu sumdra. Nangna hekta thajabide. Masa-masada thengnarakanda khangi haiduni. Babana amuk aduni nupi nangbo aigi minga se kauropagum tawrai. Aiso pakana saikala se kana thawraga lakpani. Hana phabu yenglamde aiso kimandana. Akhoisu wasing adu taraga yamnadi kirabani. Chakto aga ise kimandana dadada sumna hai. Dadai khong yamna hamningi. Amukta ngaibiru lawo. Dadana su ibungo ay yamna tumninge nang adum hamuro. Aina su dadana ngahaktang nauda. Ay thanda thokpudu kidana tawbani. Aigi waduda dadasu tumning bagi mayayna sumna kumai. Nungai kidreda ibungo imara babara hokdu usu chalu. Ay sudumna hairakpaduda tandana. Maning thong aduda ithanda thora ami. Aduga ise amangsang aduda sangaga khong hamami. Admaina tawringada akhoi amangsang mapasida. Kanano mana salibado aina urami. Aisu wakhanda aise dada hokdu umbaduda. Dadado thuri boiningduna. Dada nang lakti lai boire. Aisu kibagi tawbani. Nang naadi kharadi phare kiba. Aina nganglibado karimada khumlaktabaduda. Aise ngahaka muktumina leirami. Aisu wakhanda dada oiragadi khumlakani khalami. Aduga khong hamlibado thuna loisenduna thorami. Aina thorakpada kanasu leiramdaba aduda. Mise khanglau lakthokuna kuyeng yengi. Madudagi kiraktana isu imungda muk thuna changami. Aina changakpada dadadi isisina dumak tumduna leirami. Aisu kimandana dadagi phamung nakal aduda tumami. Numito hokre dadana ibu hokdoroktuna. Ibungo nangdi sida kaidauriba. Nangi phamungda tumba yadro. Sida nangna napaga muk tumlamni sina. Aisu dadana dumna hairakpaduda. Dadada onsanduna sumna hai. Dada ingarang akiba thokdo muthoe adugini. Agi wafam aduda dadana su iskari akiba. Nangso mo pokhanda khanjalaga tawribra. Dadagi wa aduda aina su nati dada.
ꯑꯩꯗꯤ ꯉꯔꯥꯡ ꯗꯗꯥ ꯊꯣꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯗꯗꯥ ꯁꯣꯏꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯊꯥꯖꯗꯕꯗꯒꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯥꯛꯎ ꯕ꯭ꯔꯁ ꯇꯧꯔꯨꯔꯁꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯗꯕꯒ ꯇꯧꯏ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤ ꯅꯪꯉꯣꯟꯗꯁꯨ ꯊꯦꯡꯅꯔꯒ ꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒ ꯆꯥꯗꯣ ꯊꯛꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯕꯕꯥꯗꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯕꯕꯥꯕꯨ ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯒꯣꯗꯥꯎꯟꯁꯤꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯃ ꯁꯤꯔꯝꯃꯤ ꯃꯥꯅ ꯁꯤꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯀꯤꯕꯨ ꯀꯤꯔꯦꯗ ꯃꯥꯅ ꯁꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯥꯗꯤ ꯑꯃꯥꯏꯕꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯤꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯁꯤꯔꯗꯤ ꯁꯣꯏꯗꯅ ꯇꯝꯅꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯒꯣꯗꯥꯎꯟꯁꯤ ꯇꯝꯅꯕꯒ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯒ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯕꯕꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯅꯕ ꯃꯤꯅ ꯀꯧꯕ ꯂꯥꯛꯑꯝꯃꯤ ꯁꯨꯝꯅ ꯕꯕꯥꯁꯨ ꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯔꯛꯑꯝꯃꯤ ꯑꯌꯨꯛꯇꯒꯤ ꯄꯣꯠꯂꯣꯏꯕ ꯆꯠꯈꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯀꯩꯅꯣ ꯕꯕꯥꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯁꯤꯕꯣ ꯏꯃꯥꯅꯁꯨ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯌꯨꯛꯇꯒꯤꯅꯤ ꯆꯠꯈ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯇꯨꯝꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯕꯥꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯑꯝꯃꯤ ꯏꯃꯥꯁꯨ ꯇꯥꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯇꯨꯜꯁꯤ ꯈꯔ ꯍꯥꯞꯄꯒ ꯕꯕꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯈꯤꯛꯇꯣꯛꯄꯤꯔꯛꯑꯝꯃꯤ ꯕꯕꯥꯁꯨ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯉꯤꯁꯤꯕꯣ ꯑꯌꯨꯛꯇꯒꯤ ꯃꯩ ꯊꯥꯕꯕꯨ ꯍꯧꯖꯤꯛꯇ ꯇꯨꯝꯂꯤꯕ꯭ꯔꯣ ꯕꯕꯥꯅꯁꯨ ꯅꯨꯄꯤ ꯑꯉꯛꯄ ꯃꯇꯧꯅꯤꯀꯣ ꯇꯧꯔꯤꯁꯤ ꯑꯌꯨꯛꯇꯒꯤ ꯃꯩ ꯊꯥꯕꯅꯤ ꯑꯗꯣ ꯃꯁꯥꯗꯨ ꯇꯨꯝꯃꯨ ꯌꯥꯗꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯨꯔꯕꯅꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇ ꯌꯧꯔꯛꯏꯁꯤꯅꯤ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯛꯅꯔꯕꯅꯤ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯏꯕꯅꯤ ꯏꯃꯥꯅꯁꯨ ꯕꯕꯥꯗꯨ ꯑꯣꯟꯁꯟꯗꯨꯅ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯏꯕꯒ ꯑꯣꯏꯔꯦ ꯁꯤꯔꯤꯕꯗꯣ ꯍꯥꯟꯅꯗꯒꯤ ꯒꯣꯗꯥꯎꯟ ꯃꯄꯥꯁꯦ ꯇꯝꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯕꯕꯥꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ ꯏꯃꯥꯅꯁꯨ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯅ ꯀꯤꯔꯤ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯀꯤꯔꯝꯗꯣꯏꯅꯤ ꯕꯕꯥꯅꯁꯨ ꯏꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦꯁꯦ ꯆꯥꯛ ꯆꯥꯔꯣ ꯑꯩ ꯊꯤꯕꯤꯔꯛꯑꯒꯦ ꯕꯕꯥꯅꯁꯨ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯅꯣꯏ ꯆꯥꯊꯣꯛꯑꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯃꯥꯅꯁꯨ ꯉꯁꯤꯗꯤ ꯌꯨ ꯈꯔ ꯊꯛꯆꯜꯂꯛꯄ ꯃꯥꯜꯂꯤꯗ ꯕꯕꯥꯅꯁꯨ ꯍꯣꯏ ꯉꯁꯤꯗꯤ ꯃꯁꯥ ꯇꯨꯝꯕ ꯉꯥꯏꯔꯤꯉꯩꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯌꯨ ꯈꯔ ꯊꯛꯂꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯗꯗꯥꯒ ꯑꯩꯒꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯥꯔꯁꯤ ꯅꯄꯥꯗꯤ ꯉꯁꯤꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯕꯕꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯔꯛꯑꯝꯃꯤ ꯃꯥꯏꯕꯗꯨꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯅꯔꯛꯏ ꯒꯣꯗꯥꯎꯟ ꯃꯃꯥꯡꯁꯤꯗ ꯃꯥꯏꯕ ꯆꯥꯎꯕ ꯃꯥꯟꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯃꯣꯏ ꯄꯥꯕꯨꯡ ꯅꯪ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎ ꯑꯃ ꯃꯊꯦꯡꯗ ꯍꯜꯂꯛꯄꯗꯣ ꯑꯩꯒꯤ ꯏꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯅꯁꯨ ꯍꯣꯏꯗ ꯅꯨꯄꯤ ꯑꯩꯁꯨ ꯂꯥꯛꯅꯤꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯍꯥꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯩꯈꯦꯠꯂ ꯀꯩꯅꯣ ꯃꯩ ꯑꯃꯗꯤ ꯄꯨꯕꯤꯌꯨ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯃꯥꯏꯅ ꯕꯕꯥꯁꯦ ꯊꯕꯛ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯗꯥꯁꯨ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯗꯨꯒ ꯊꯣꯛꯈꯤꯔꯝꯃꯤ ꯄꯨꯡ 12 ꯇꯥꯔꯕ ꯐꯥꯎꯕ ꯗꯗꯥꯁꯤ ꯕꯕꯥꯒ ꯍꯜꯂꯛꯑꯝꯗꯦ ꯑꯩꯅꯁꯨ ꯏꯃꯥ ꯗꯗꯥꯁꯨ ꯍꯜꯂꯛꯇꯦ ꯕꯕꯥꯁꯨ ꯍꯜꯂꯛꯇꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦ ꯃꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯏꯃꯥꯅꯁꯨ ꯂꯥꯛꯆꯔꯅꯤꯗ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯁꯥꯏ ꯐꯥꯎꯕ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯣ ꯑꯩꯅꯁꯨ ꯍꯣꯏ ꯏꯃꯥ ꯃꯩ ꯑꯃ ꯄꯥꯏꯔꯛꯎ ꯌꯦꯡꯉꯨꯁꯤ ꯏꯃꯥꯒ ꯑꯩꯒꯅ ꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯒꯣꯗꯥꯎꯟ ꯃꯄꯥꯁꯤꯗ ꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨ ꯏꯃꯥꯒ ꯑꯩꯒꯅ ꯎꯔꯛꯑꯝꯃꯤ ꯑꯩꯅꯁꯨ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯥꯗ ꯃꯤ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯨ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯀꯥꯏꯗ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯥ ꯑꯩꯅꯁꯨ ꯏꯃꯥ ꯆꯪꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯏꯃꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯥꯛꯑꯣ ꯃꯩ ꯌꯥꯎꯔꯤꯁꯤꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒꯅ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯗꯨꯗ ꯇꯥꯔꯤꯕꯗꯨ ꯗꯗꯥ ꯑꯣꯏꯔꯝꯃꯤ ꯗꯗꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯃꯥꯒ ꯑꯩꯒꯁꯨ ꯄꯥꯈꯠꯅ ꯗꯗꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯏꯃꯥꯁꯤꯗꯤ ꯌꯥꯔꯔꯣꯏ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯁꯤ ꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯗꯗꯥꯕꯨ ꯍꯥꯏꯐꯦꯠ ꯄꯣꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯌꯨꯝꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ ꯏꯃꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯕꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯁꯤꯕꯨ ꯗꯣꯛꯇꯔ ꯌꯦꯡꯍꯟꯗꯣꯏꯔ ꯃꯥꯏꯕ ꯀꯧꯒꯗ꯭ꯔꯥ
Imanasu ibungo sidi maibagi mathau tani doctor da yenghanba karisu kanaroi hairei maduda ina adudi kamaina tawni khoi saidadi maiba somata leite imana sungai khona pada phone tawsi si haidana imana babada phone tawrami adubo babasu halakpagi lambe noibana rakhangde phone adu supai pairakte phana koina tawraba matung babasu phone adu pairaga hai ai hale ene ngahakta di ngairamudana somda soisu thuna hali ibani imana somoi babung adu kinati nasanu pase kari no mataukre nang maiba mata thuna puro imagi wadu taraka babana su asauji pokarai dagi maiba no ina thidoisi imana su ngamna ba thibiro kana kana dono mukta hangnau somna na chase gyan mangdana leiripani babana su phare phare ngahakta ngairamo ayamadi paw mukta phangna khigi sunwa babana mamana ba singda hangaga maibagi mayumda salami aduga maibadu da wari pumba tamami kona thangda maibaduga babaga moi myam jumda hala ami maibaduna so imungda sangak tuna dadabu yengbirami aduga tamna sumna hairei side lai oknare dana babana so oza khoigi godang mapa sida tarambani hai sibu afaba isor oknaribra natraga karino ai khangdre maibaduna so amo ngai khongai ai yengkhige adu ibe mai singa phaba amata puthorao imaso sakhumda thuna changduna chachela chawba amada isinga sengbudu puraga thorami imana so oza maibadu da sumna hai oza mukta phajana yengbiyo isagi thawai se mukta di kanbiyo imana dumna hairubadu da maibadu na so ibe ma hujikte ai labani na kari so waruranu aina loina phanaba tawrage kari so mi painingai oide ko babana so imabu phajana phathabiramni maibadu na yengbu yaba yengraba matung ko na tapna muk sumna hairei nakhoi godang mapa se aphaba isor sulei aduga phataba isor sulei fataba isora duni mana oknaribase aduga hena luribana leikhidaba maibadugi thawaisu mafam aduda thoktuna leiri maibasigi thawaina asat awung singda kian khanganba kayano matauri adu magi deba karma bu loikhrabu hangai babana su loidri oza surat hangchitni hairami maibaduna su maibu zarambuda tawjari ne magi thawai chisu mafam asida leiri asibudi kona ai lai khuram thokpirage ngasigi ri isasigi hana yengbiramage asuna maibaduna dadagi masadu pairaga lairon kiyama sonduna masabu nanthabirami aduga imada sumna hairei ibe masese yerum sida masapumba nanthabiyo sidagi de karisu tawraroi da gyala ani maibaduna adumna hairokpadagi imana su yerum dubu lauraga dadagi masada nanthabirami ngayak leraga dadasu gyan tamna tamna lai gyan hiklapuga dadana khoida imai sida kamaina leiramino aibu ngasai ada gyan mangkhibani iman su wari pumba dadat leiramni maibaduna dadada su sumna hangi ibungo nangi se kamaina tawbano kari ubage nangi namita adu aingonda hayo dadana su tapna sumna khumai aina yumda halakpadai tungsida mi mai inarapugum tawrei aduda isu leithoktuna yengubani aina yengubadadi kanasu hekta leiramde aisu amuk thuna lakpune aduga igi tungsida hanjal hanjal mina kariguma posak amada makhongna netuna lakpugum makhon tarei aisu dumna tawrokpadagi thuna kidana lakpani adugudi aigi misida mami samni oina miyoibage masak mong dawna urakpani madudagi ai adum gyan mangkhre warido loirakpada maibaduna sumna mukhumai aduni lai phatabani nangna oknaribase aduna ama matheng chatpada mayam mamam puduna sallu aduga ama matheng da su yamna chathokanu maramde noigi se lai mayamgi khundina phamsu oi maibagi wa aduda dadana somo wazai sada mekhet puraga chatpani adunga hektang dudai so bhab oi haudre maibaduna su noktuna aduni isorokna ba hairisi phare phare na sada warani pothajaro asumna maibaduna so babada salukhige hairami babaduna so maibaduda angamba sen khara kasarami oja khoi thinjage haidana so hairami babagi waduda maibaduna so heraide karisu tawroida noina thindraga so aidi maibani loina ngakthopang ammi lehoro noi pothaja hauro waramani sadu so karino pizaraga pothahallo akhona so phani oja adudi akhoi amuk lehaurage asumna numit khrani leraga lakai gi sikraba maibadu gi sorat hektoibaga dadabu yengbiramba maibadu mukauduna hana maiba ma sikhibadu madugi damakta warak adom da lai amuk khwiram thoami adumna tawkhibadagi di kharam makhai di pharami hujikti mina kungna tarapaga kya di tawkhidre adubu hujiksu amu mukti mathi phongi akhusu amma mathengda kya chachadre mayam hambagi wari se matanga saida loijare ani subo wari se muk mayam da khudun tamjari numito nongthi nomangba numito ina tawi
ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯌꯥ ꯀꯨꯝꯅꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯄꯥꯠꯇ ꯃꯤ ꯂꯧꯔꯤꯁꯤ 7-9ꯃꯨꯛꯇꯤ ꯁꯨꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯥꯠ ꯑꯁꯤꯗ ꯕꯕꯥꯒ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯈꯤ ꯀꯣꯟꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯄꯗ ꯕꯕꯥꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯃꯤꯟꯅꯈꯤꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯈꯤꯗꯦ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯌꯨꯝ ꯌꯧꯕꯗ ꯉꯥꯏꯔꯤꯕ ꯕꯕꯥꯁꯨ ꯍꯧꯖꯤꯛꯇ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯃꯃꯥꯟꯅꯕꯗꯨ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯪꯅꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯊꯨꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯑꯩꯅꯁꯨ ꯏꯃꯥꯗ ꯏꯃꯥ ꯕꯕꯥꯒ ꯄꯨꯟꯕ ꯀꯀꯥ ꯍꯦꯔꯥꯃꯣꯠꯇꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯕꯕꯥꯒꯁꯨ ꯉꯥ ꯐꯥꯕ ꯍꯟꯃꯤꯟꯅꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯑꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯣ ꯂꯨꯕꯅꯤꯗ ꯑꯁꯤꯒꯤ ꯄꯥꯠꯁꯦ ꯅꯄꯥꯅꯗꯤ ꯃꯥꯗꯣ ꯉꯔꯥꯡ ꯃꯃꯪ ꯃꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯗꯅ ꯅꯪ ꯕꯕꯥꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯄꯥꯠꯇ ꯅꯄꯥꯒ ꯀꯨꯝꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯝꯃꯤ ꯍꯥꯏ ꯅꯪ ꯕꯕꯥꯅꯁꯨ ꯀꯩꯅꯣꯅꯦ ꯍꯦꯔꯥꯃꯣꯠ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯧꯔꯛꯇꯣꯏꯕꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯅꯣꯡꯒ ꯃꯪꯕꯁꯤꯗ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯩꯕꯨꯗꯤ ꯀꯣꯟꯅꯕꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯍꯥꯏ ꯂꯧꯔꯝꯗꯥꯏꯒꯤ ꯀꯧꯕ ꯍꯧꯔꯕꯖꯥꯠꯅꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯁ ꯏꯃꯥ ꯀꯤꯍꯦ ꯑꯗꯨꯗꯤ ꯇꯨꯗꯨꯝ ꯆꯣꯡꯉꯤ ꯑꯗꯨꯗꯤ ꯀꯀꯥ ꯍꯦꯔꯥꯃꯣꯠꯀ ꯄꯨꯟꯅ ꯄꯥꯔꯒ ꯄꯥꯠ ꯑꯁꯤꯗ ꯂꯩꯈꯤꯗꯕꯁꯤ ꯃꯤ 9ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯑꯗꯨ ꯏꯃꯥ ꯑꯩꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯨꯒꯦ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯒ ꯑꯗꯨꯝ ꯆꯠꯆꯕꯅꯤ ꯏꯃꯥꯅꯁꯨ ꯍꯣꯏ ꯌꯥꯎꯕꯤꯔꯨꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣꯁꯨ ꯈꯔ ꯁꯨ ꯅꯣꯝꯕꯤꯔꯛꯎ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯂꯩꯇꯕ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯞꯄꯒ ꯂꯩꯔꯛꯑꯝꯃꯤ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯕꯕꯥꯒ ꯑꯩꯒ ꯄꯨꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯃꯤꯟꯅꯔꯦ ꯂꯣꯏꯕ ꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔꯦ ꯕꯕꯥꯒ ꯑꯩꯒꯗꯤ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯂꯣꯏꯁꯜꯂꯛꯑꯦ ꯍꯜꯂꯁꯤ ꯏꯄꯥꯒ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯅ ꯇꯨꯔꯦꯟꯗ ꯕꯕꯥꯒ ꯑꯩꯒ ꯏꯔꯨꯞꯃꯤꯟꯅꯔꯨꯔꯒ ꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯔꯛꯏ ꯃꯝꯁꯨ ꯈꯔ ꯃꯝꯃꯦ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯆꯤꯟꯗ ꯁꯣꯟꯗꯅ ꯁꯨꯠ ꯆꯤꯡꯗꯨꯅ ꯆꯜꯂꯤ ꯁꯨꯝ ꯕꯕꯥꯒ ꯑꯩꯒ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯈꯣꯡꯅ ꯂꯥꯟꯃꯤꯟꯅꯔꯛꯄꯁꯤꯗ ꯕꯕꯥꯁꯦ ꯇꯨꯡꯁ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯍꯥꯎ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯝꯃꯤ ꯑꯩꯁꯨ ꯇꯨꯡꯁ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯕꯕꯥ ꯍꯥꯎ ꯍꯥꯏꯗꯅ ꯈꯨꯝꯃꯤꯗꯨꯕꯣ ꯀꯅꯥꯗꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯕꯕꯥꯒ ꯑꯩꯒꯤꯒ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯕꯕꯥꯗ ꯁꯣꯏꯅ ꯕꯕꯥ ꯀꯅꯥꯝꯇ ꯀꯧꯔꯛꯇꯦꯗ ꯀꯅꯥꯗꯅꯣ ꯍꯥꯎ ꯍꯥꯏꯗꯅ ꯈꯨꯝꯃꯤꯗꯨꯅ ꯕꯕꯥꯅꯁꯨ ꯍꯥ ꯑꯩꯕꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯍꯦꯔꯥꯃꯣꯠꯀꯤ ꯃꯈꯣꯟ ꯃꯥꯟꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯃꯦ ꯕꯕꯥ ꯀꯀꯥ ꯍꯦꯔꯥꯃꯣꯠꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒꯅꯤ ꯍꯜꯂꯛꯃꯤꯟꯅꯔꯤꯁꯤ ꯕꯕꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯕꯕꯥ ꯅꯪꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯁꯨ ꯃꯩꯈꯦꯠꯀ ꯑꯃꯠꯇ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯕꯕꯥꯅꯁꯨ ꯃꯈꯣꯏꯅ ꯏꯕꯨꯡꯉꯣ ꯑꯁ ꯏꯄꯥꯁꯨ ꯋꯥꯈꯟꯅꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯌꯨꯝ ꯌꯧꯒꯗꯕꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯏꯕꯨꯡꯉꯣ ꯍꯪꯉꯛꯏ ꯑꯩꯁꯨ ꯕꯕꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯕꯕꯥ ꯂꯥꯛꯑꯣ ꯑꯩ ꯌꯥꯎꯔꯤ ꯌꯧꯒꯗꯣꯔꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯏꯁꯥꯗ ꯏꯪꯉꯛ ꯍꯦꯛꯉꯛꯄ ꯃꯈꯩ ꯕꯕꯥꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯏ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯀꯣꯛ ꯅꯣꯝꯃꯝꯃꯤ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯃꯤ ꯀꯧꯕ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯈꯪꯉꯕ ꯃꯥꯜꯂꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯑꯒ ꯆꯔꯨ ꯈꯔ ꯊꯣꯡꯒꯥꯟꯗ ꯃꯩ ꯊꯥꯗꯣꯛꯄꯤꯔꯛꯑꯝꯃꯤ ꯌꯨꯝꯗ ꯆꯪꯉꯛꯑꯦ ꯕꯕꯥꯒ ꯑꯩꯒꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯈꯔ ꯑꯃꯨꯛ ꯆꯥꯏꯊꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯈꯜ ꯑꯃ ꯇꯧꯏ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯕꯕꯥꯅ ꯍꯟꯃꯤꯟꯅꯔꯛꯄꯗ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯤꯟꯅꯔꯝꯕꯅꯤꯅ ꯃꯊꯋꯥꯏ ꯃꯃꯤꯗꯨ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯖꯥꯔꯅꯦ ꯍꯦꯜꯂ ꯂꯩꯈꯤꯗ꯭ꯔꯕ ꯎꯠ ꯑꯣꯟꯈ꯭ꯔꯗꯨꯕꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯩꯁꯦ ꯋꯥꯈꯜ ꯇꯧꯏ ꯏꯃꯥꯒꯤ ꯃꯆꯦ ꯑꯩꯈꯣꯏꯒꯤꯅ ꯏꯃꯥꯕꯣꯛ ꯑꯃ ꯂꯩ ꯏꯃꯥꯒꯤ ꯃꯆꯦ ꯏꯃꯥꯕꯣꯛꯁꯤ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩ ꯃꯃꯪ ꯃꯍꯥꯗ ꯀꯔꯤꯅꯣꯃ ꯎꯠꯂꯝꯕ ꯇꯥꯛꯑꯝꯕꯁꯤ ꯇꯥꯏꯕꯪꯗꯁꯨ ꯍꯦꯛꯇ ꯆꯨꯝꯒꯜꯂꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟ ꯏꯃꯥꯕꯣꯛꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟꯗꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯕꯨꯡꯉꯣ ꯅꯪ ꯇꯨꯝꯃꯕ꯭ꯔꯥ ꯅꯃꯥ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯃꯥꯕꯣꯛ ꯄꯨꯡ ꯊꯦꯡꯅ ꯐꯣꯟ ꯇꯧꯔꯛꯏꯗ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯛꯑꯝꯃꯤ ꯏꯃꯥꯕꯣꯛꯅꯁꯨ ꯅꯃꯥꯗ ꯍꯥꯏꯒꯦ ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯒ ꯏꯃꯥꯗ ꯐꯣꯟꯗꯣ ꯄꯤꯔꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯁꯥꯕꯗ ꯏꯃꯥꯕꯣꯛꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕꯤ ꯑꯩ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯍꯟꯒꯅꯨ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯃꯪꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤꯁꯦ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯇꯣꯏꯅ ꯄꯨꯟꯕ ꯑꯃ ꯂꯩꯈꯤꯗꯦ ꯑꯗꯨꯁꯨ ꯃꯄꯥꯒ ꯃꯥꯒ ꯄꯥꯠꯇ ꯀꯨꯝꯃꯤꯟꯅꯔꯒ ꯍꯜꯂꯛꯄꯗꯅꯤ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯏꯀꯣ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯨ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯊꯦꯡꯅꯔꯛꯈꯤꯒꯦ ꯍꯪꯉꯨ ꯃꯣꯏꯅ ꯑꯗꯥꯏꯗ ꯀꯩꯅꯣ ꯊꯦꯡꯅꯔꯛꯈꯤꯕ ꯖꯒꯥꯗꯨꯗ ꯂꯩ ꯃꯆꯨ 3 ꯑꯃꯒ ꯗꯨꯛ ꯀꯦꯟꯗꯜ ꯇꯧꯔꯒ ꯅꯪꯅ ꯈꯔ ꯆꯠꯂꯒ ꯀꯠꯊꯣꯛꯎꯁꯨ ꯑꯩꯒꯤ ꯃꯪꯁꯤꯗ ꯌꯥꯗꯦ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯍꯣꯏ ꯏꯆꯦ ꯍꯌꯦꯡꯗꯣ ꯑꯩ ꯃꯥꯁꯨ ꯀꯩ ꯑꯣꯛꯅ ꯊꯦꯡꯅꯈꯤꯒꯦ ꯍꯪꯉꯒꯦ
ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯐꯣꯜ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯅ ꯕꯕꯥꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯈꯤꯒꯦ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯗ ꯃꯥ ꯃꯇꯣꯝꯗꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯍꯥꯏꯕꯕꯨ ꯄꯥꯠ ꯀꯨꯝꯒꯦ ꯇꯧꯔꯤꯉꯩ ꯅꯪꯅ ꯆꯠꯈꯤꯕꯗꯣ ꯑꯋꯥꯡ ꯄꯥꯡꯅ ꯑꯗꯨꯃꯗꯤ ꯑꯩ ꯎꯍꯧꯏ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯗꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯕꯕꯥꯗ ꯀꯩꯅꯣ ꯉꯔꯥꯡ ꯑꯩꯗꯤ ꯀꯔꯥꯏꯗ ꯅꯪꯒ ꯊꯦꯡꯅꯔꯤꯕ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣꯃꯤ ꯅꯪꯕꯣ ꯉꯔꯥꯡꯗꯣ ꯍꯦꯔꯥꯃꯣꯠꯀ ꯑꯩꯒ ꯄꯥꯠꯇ ꯀꯨꯝꯒꯦ ꯇꯧꯔꯤꯉꯩ ꯇꯥ ꯀꯨꯟꯖꯣꯒꯤ ꯍꯤꯗꯦꯟꯐꯝ ꯃꯌꯥꯗ ꯅꯪꯕꯨ ꯁꯨꯝ ꯆꯠꯈꯤꯗꯥꯏꯅꯦ ꯏꯃꯥꯅ ꯑꯃꯨꯛ ꯃꯄꯥ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯉꯔꯥꯡ ꯑꯩ ꯅꯣꯏ ꯑꯗꯣꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯑꯝꯗꯦ ꯑꯣ ꯏꯆꯦꯅ ꯉꯔꯥꯡ ꯑꯍꯤꯡ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯝꯕꯗꯨ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯉꯥꯏꯈꯣ ꯉꯔꯥꯡ ꯀꯩꯅꯣ ꯀꯠꯊꯣꯛꯑꯣ ꯍꯥꯏꯔꯛꯄꯗꯣ ꯂꯩ ꯃꯆꯨ 3 ꯑꯃꯒ ꯗꯨꯛ ꯀꯦꯟꯗꯜ ꯀꯠꯊꯣꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯅꯪ ꯕꯕꯥ ꯅꯪꯅꯅꯦ ꯑꯩ ꯉꯔꯥꯡ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯆꯠꯂꯒ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨꯁꯤ ꯅꯪ ꯏꯔꯨ ꯂꯨꯖꯊꯣꯔꯛꯎ ꯑꯩꯁꯨ ꯀꯩꯅꯣ ꯊꯧꯔꯥꯡ ꯇꯧꯔꯨꯈꯤꯒꯦ ꯕꯕꯥꯅ ꯑꯃꯨꯛ ꯑꯣꯏꯗ ꯄꯥꯠꯇꯕ ꯑꯗꯨꯗ ꯆꯠꯍꯧꯔꯤꯗꯣ ꯅꯪꯅꯤ ꯑꯗꯨꯒ ꯅꯪ ꯅꯠꯇꯦ ꯀꯥꯏꯗꯅ ꯑꯩ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯎꯕ ꯉꯝꯃꯣꯏ ꯃꯇꯝ ꯈꯔ ꯑꯩ ꯄꯥꯠ ꯑꯗꯣꯝꯗ ꯀꯨꯝꯈꯤꯔꯣꯏ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯂꯩ ꯑꯩ ꯆꯠꯇꯨꯔꯤꯕꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯣꯏꯀꯣ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯏꯆꯥꯁꯤꯡꯗ ꯍꯥꯏꯍꯟꯁꯤꯔꯥ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯋꯥꯔꯤꯗꯣ ꯇꯝꯃꯒ ꯕꯕꯥꯗ ꯈꯔ ꯆꯠꯂꯨ ꯍꯥꯏꯌꯨ ꯍꯥꯏꯔꯛꯏ ꯐꯅ ꯑꯩꯈꯣꯏꯅꯁꯨ ꯕꯕꯥꯗ ꯆꯠꯂꯨꯁꯨ ꯍꯥꯏꯕꯗ ꯕꯕꯥꯗꯤ ꯌꯥꯗꯦ ꯀꯣꯟꯅ ꯏꯆꯦꯅ ꯏꯃꯥꯗ ꯏꯃꯥ ꯕꯕꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯅꯪ ꯑꯗꯨꯝ ꯆꯠꯂꯒ ꯈꯨꯔꯝ ꯊꯣꯛꯄꯤꯔꯨꯔꯣ ꯌꯥꯔꯔꯣꯏ ꯕꯕꯥꯁꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯏꯃꯥꯅꯁꯨ ꯃꯥ ꯃꯁꯥ ꯌꯥꯎꯗꯅ ꯌꯥꯕꯨ ꯌꯥꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯄꯥꯁꯦ ꯑꯁꯨꯝꯅ ꯏꯃꯥ ꯃꯇꯣꯝꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯂꯥꯏꯗꯨ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯕꯕꯥꯁꯤ ꯄꯥꯠꯇ ꯆꯠꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯥꯠꯇ ꯀꯨꯝꯃꯅꯤ ꯍꯥꯏꯗꯅ ꯕꯕꯥꯁꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯜꯂꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯉꯁꯤꯗꯤ ꯄꯥꯠ ꯀꯨꯝꯒꯦ ꯍꯥꯏꯔꯤꯔꯣ ꯑꯗꯣ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯍꯪꯉꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯏꯇꯣꯝꯗꯅꯤ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯗ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯥ ꯌꯥꯎꯗꯕꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯗꯁꯨ ꯎꯔꯝꯃꯤ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯑꯗꯨꯗꯤ ꯆꯠꯄꯤꯔꯨꯔꯅꯨ ꯃꯪꯗ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯎꯕꯁꯤ ꯇꯧꯍꯩꯔꯝꯃꯣꯏ ꯕꯕꯥꯅꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯄ꯭ꯔꯞ ꯄꯥꯠꯂꯣꯝꯗ ꯀꯨꯝꯈꯤ ꯅꯨꯃꯤꯠ ꯇꯥꯔꯐꯥꯎ ꯕꯕꯥꯁꯤ ꯍꯜꯂꯛꯇꯦ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯅꯄꯥꯗꯣ ꯍꯜꯂꯛꯇꯦꯅꯦ ꯏꯃꯥꯗꯤ ꯅꯨꯡꯁꯥ ꯊꯤ ꯅꯣꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣꯗꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯕꯕꯥꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯃꯤꯅ ꯍꯤꯗ ꯍꯥꯞꯄꯒ ꯄꯨꯔꯛꯏ ꯑꯗꯨꯁꯨ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯨꯔꯛꯄꯅꯤ ꯑꯩꯁꯨ ꯄꯥꯈꯠꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯕꯗ ꯄꯗꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄꯅꯤ ꯈꯨꯝꯃꯛꯏ ꯄꯥꯈꯠꯅ ꯃꯌꯥꯝ ꯆꯪꯗꯅ ꯕꯕꯥꯁꯦ ꯌꯨꯝꯗ ꯄꯨꯔꯛꯏ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯀꯟꯕ ꯉꯝꯈꯤꯗꯦ ꯕꯕꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯤ ꯄꯥꯠꯌꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯀꯞꯄꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯤꯁꯦ ꯏꯁꯣꯔꯅ ꯂꯧꯔꯝꯗꯥꯏꯁꯦ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯕꯕꯥꯅ ꯇꯧꯈ꯭ꯔꯤꯕꯗꯨ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯀꯀꯥ ꯍꯦꯔꯥꯃꯣꯠꯇꯨ ꯃꯥꯗ ꯅꯠꯇꯅ ꯕꯕꯥꯗꯁꯨ ꯀꯩꯅꯣ ꯇꯧꯔꯕꯖꯥꯠꯅꯤ ꯈꯨꯗꯛꯇ ꯂꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯕꯕꯥꯁꯨ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯧꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤ ꯃꯤ ꯑꯃ ꯂꯧꯔꯒꯗꯤ ꯑꯅꯤ ꯍꯦꯛꯇ ꯂꯧꯏ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ